Municipal Administration Housing and Urban Development Mahut na sinduna Imphal manungda cycle waiba yabagi khudong chaba pigedoriba app ama Mahut Minister Yumnam Khemchan hodokre. Kangla Nongpok thongda pangthokiba tharam aduda Mahut Minister Yumnam Khemchan, Mahut ki Commissioner IASM Joy Singh amadi RIMS ki Medical Superintendent Dr. Nepram Sanjit su sarukya ki. Maruiba miyoi kayana sarukyaduna pangthokiba app hodokpagi tharam aduda Minister Yumnam Khemchan na cycle waiba yabagi khudong chaba asina lamdam asiki miyamda kanaba pibada natana Imphal bu smart city ohenbada achouba mateng panglagani haina phongdorakli. Laira khulakta chatpa matamda cycle waiduna chatpa asida chauna mateng panglagani. Hairiba app asi Manipur da sungsoi soidana miyamna pamnarakani haibagi thajaba thamki. Ngasigi thoramadu ki saruk ama oina Minister Masayauna Kangla Nongpok thongdagi Governor Mamang Fauba cycle thoduna chatti. Ayuk ngata sung walking chatpagi mahuta cycle do sak thogragadi mina su sak hongdaba dagi haksang chu nungaiba dagi kendragi development work tawrisingdo tumina chalaga yengobagi chance ama sum lowdagi cycle sum thawiyuni sum thawbadagi khaka thapna mung thorakpada numa nambol da henjang leidingida ai masa kangwamna oja itumdaraina hangpude am kidra dagi thap chatung toy ana cycle tawusi hayadum haje dare da swai tawna kogi Sangai festival lakpagi mapangi kogi tourist mayam lakadobasida ikoina kitang fajana maintain tawragadi cycle si yam useful oi poram oigani na haijarakanda kogi kitang section na tamda koi implement tawbungam na honasi Chana naba chinjak tagi hauraga hiram kaya da sothariba Manipur asida Manipur lengak na mapalamdagi pusilakpa yu iram da masida yonba yabagi ayaba pibasi laibak thibani haina Ningol Club Hairoki President Sophia Kundongbam na phongdorakli. Wafam asing asi Hairokta laiba Ningol Club ki office ta pangthokiba paumi singu unaba amata phongtokhibani. Sophia na makhata na hai lengak asigi ngahaki khalakpa tung koina chatnaba yaroidaba thausil oibana masi yaba ngamloi. Kunai asibu mayai kaba chinjak maru oina yugi ipakta Iraq naraga manghan khinaba silibra haibagi chingnaba fawi. Miyam na mihut khalaga lengak sembani lengak na miyam gi khanbiba oiragadi war on drugs ki khongjang asida yu asisu yangfam thokpani. Atopa mayai kaba chinjak na thing laga yu na thingdriba karigino yu asisu mayai kaba chinjak singki marakta amani haina Sophia na lengak da wang hanglagli. Yu yonba yabagi ayaba piba asi lamdam asiki miyamgi hakchangi khalaga legalize tawba malaktre mi kharagi lalol itik nungaina naba furit khauchona naba tawba maong mali. Kunai manglabasu sel pairaga loide haiba wakhalonda thabak asi paikhalakpa mali haina Sophia na makhatana phongdorakli. Manipur yungam pusilaga yulhanaba aduga Manipur economy gi health gi khalaga na tawiri bane haibase health yu pithaga kamaina koi health phagadoino haiba health gi leiriba nutrition leiriba balance diet leiriba sigumba kaya sigi nathaira makanda yu sina koi gi yamna balance diet oina oirebra yu sina sanaroi kaya am leiriba mam singa si yu wona pithaga kanda magi diet yu halakadra hai wang singa se koi lengak na hangjaningi aduga lengak na sel tungi economy phange hai taraga di yu dagi lapen jang gotta ne koi economy hinbanga mapusi mu ohengadra koi Manipur se yu na taba to pa sel tambe yaba lambi amata lejadra bara lau singu leiba koi spinning mill kari kara lai mayam singsi ayamada sida focus bibira kanda tenga kasina koi birom don desa bangam na ba mi pan tangana ba othong marang kaina puthong na ba asom da miyeng thambiu aduga yu dom da miyeng thambiu si amna laibak thiba mani. Supreme Court ki Constitution Bench ki hearing khudingmak ngasidagi live stream tawragani hairi. Proceedings sing asi Supreme Court ki masagi oiba platform webcast.gov.in/scindia/ta yengba yagani. Constitution Bench ahumna mahailoi singda mingchanba amadi thabak fangbagi chada taragi kotagi matangda ngasi proceeding chathabaga loinana Maharashtra gi political gi charangnaba amadi Delhi gi administrative service sing ngakthokpaga mari leinana proceeding chathagani hairi. Chief Justice UU Lalit na luchingba bench amana EWS kota case ka mari lenana hearing chathagani. Justice DY Chandrachut na luchingba bench amana Uddhav Thackeray na luchingba camp amadi Eknath Shinde group anigi marakta lairiba chayet na basigi matangda hearing chathagani. Nakalamaromda Justice Sanjay Kisan Kol na luchingba bench na Delhi lenga ki wathok oiriba administrative service kanana control tawgani haibagi matangda hearing chathagani. Haukiba pungkun marida India da nauna miyoi lising ahum chani supna nipan COVID positive oire.
लेखिदबा मीगी मसिंगना तरानी फगलकपगी चांगचादा 39.8 ओइरी अपुनबा कन्फर्म केसना कोटी मरी लाख 95,000 चनिपान 95 एक्टिव केसना 59,800 लेना आसिना लेखिदबा मीगी मसिंगना लाख 5,19,959 नि लेना आसिदगी नाबा फदुना डिस्चार्ज तौखिबा मीगी मसिंगना कोटी मरी लाख 90,959 नि लेना आसिदगी ngaktoknanaba vaccine kapthokiba apunba migi masingna koti 238 लाख 92,948 हेनख्रे मालेमगी ओइना कोविड लाइचना ख्वाइदगी हेना सोखलबा लेबाक सिंगी मनुंगदा USA ना अहानबा इंडिया ना अनिशुबदा अमरि फ्रांस ना अहमशुबदा लैरी अवांग नोंपोक स्टेट की ओइना असम ना अहानबा मिजोरम ना अनिशुबा मदी मणिपुर ना अहमशुबदा लैरी।